Hi ma'am, ngasidi Tarotscope video yengminase haidi akhoi horoscope rasifal gi type ta kwa adum nungtigi akhoi khabar daga pabado adumaina tarot tagishu akhoi gi nungtigi adum card sidagi ngasi haidi ngasi gi numit sida kari afa phata pige adumaina adum general oiba reading atenba ama tawjage aduga sidagi dum video se changnaina aisu hapa ngamna ba hotna jage kwa do ngasi gi oina kay haini pile choose tawbugi option makti oiraroi adubu ngasigi card sigi kari message phange habadu yengnaba card se haidi isana khanba amadi changani bakwa adu ai card se ahum thokna sumaina lauthokjage card se ahum thokna lauthokjage to card ahum se isa na ngaktang posterga ahanba anishub ahum subastagi karamba card khanchige habadu khanbiro bakwa adu isana khanbadugi matungina ngasigi oiba numit sigi kari message phange habadu yengminadoineba to ahanba card khanbiba ichile now singi oina the full hariba card che thole ko sigi card chigi matungina isa se ngasi kitang chection na chatnanaba card chine advice piye maramdi sagi careless step amana natragana isa na kitang thawa sa haudaba kitang haibadi chection na chathaudaba khongthang amana or chection na nganghaudaba wangang amana isagi against na lakpa yabagi or mina isa se irai laina sizinakhiba yabagi or isadagi advantage laraga chatkiba yabagi chances khara layebako aduna ngasigi numitse yam haisingna chatpiyo wa ngangba khotpa chection biyo adagi isana tawba thaba ingkhangda phajana chection na tungmang yengaga tawbiyo paisa nungsa makta sizinaragasu yam haina singna sizinaba darkar oi habasima khangjanbiyo bako so ahanba card khanbiba singi oina yamna ngasigi numit yam careful oibiyo haba advice sima phangeko ado ngasigi numitse anouba starting ama thengnaba yabe chances ti leiko maybe relationship career adagi personal dabu oiro kitang anouba starting ama phangba yabe chances ti lei tawbadabu isana yam haisingna chatpa darkar oi habasima khangjanbiyo bako ꯑꯅꯤꯁꯨꯕ ꯀꯥꯔꯗ ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯤꯒꯤ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯐꯠꯇꯕ ꯃꯕꯨꯛ ꯐꯠꯇꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯃꯥꯡꯗ ꯇꯨ ꯐꯦꯁ ꯑꯣꯏꯕꯗꯣ ꯏꯁꯥꯗꯅ ꯑꯃ ꯍꯥꯏ ꯃꯤꯉꯣꯟꯗꯅ ꯑꯃ ꯇꯝ ꯇꯧꯕ ꯑꯗꯒꯤ ꯊꯃꯣꯏ ꯁꯦꯡꯗꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤꯑꯣꯏ ꯈꯔ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯌꯥꯝ ꯍꯦꯟꯅ ꯊꯥꯖꯕꯒꯨꯝꯕ ꯑꯣꯔ ꯃꯤꯅ ꯎꯠꯂꯛꯄ ꯑꯦꯇꯤꯇ꯭ꯌꯨꯗꯇ ꯌꯥꯝ ꯍꯦꯟꯅ ꯇ꯭ꯔꯁ ꯇꯧꯕꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯊꯥꯖꯕ ꯑꯣꯔ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯃꯤꯅ ꯉꯥꯡꯉꯛꯄ ꯈꯣꯠꯂꯛꯄꯗ ꯌꯥꯝ ꯍꯦꯟꯅ ꯂꯧꯕ ꯑꯗꯨꯒꯨꯝꯕꯁꯦ ꯇꯧꯕꯤꯒꯅꯣ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯕꯤꯌꯣ ꯊꯕꯛ ꯏꯪꯈꯥꯡ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯋꯥꯔꯛ ꯄ꯭ꯂꯦꯁꯇ ꯀꯩꯗ ꯃꯤꯅ ꯑꯗꯨꯝ ꯀꯣꯛ ꯐꯠꯇꯕ ꯁꯥꯟꯅꯔꯛꯑꯒ ꯏꯁꯥꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯒꯗꯧꯕꯒꯤ ꯈꯣꯠꯀꯗꯧꯕꯒꯤ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯑꯗꯨꯅ ꯏꯁꯥꯅ ꯌꯥꯔꯤꯈꯩ ꯃꯥꯏꯟ ꯒꯦꯝꯁꯀꯨꯝꯕ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕꯗꯒꯤ ꯈꯤꯇꯪ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯗꯤ ꯃꯥꯏꯟ ꯄꯣꯂꯤꯇꯤꯛꯁꯇꯣꯀꯣ ꯑꯃꯗꯅ ꯑꯃ ꯍꯥꯏꯖꯟ ꯑꯃꯗꯅ ꯑꯃ ꯇꯧꯁꯟ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯗꯣ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯣ ꯏꯃꯨꯡ ꯃꯅꯨꯡꯃꯛꯇ ꯑꯣꯏꯔꯒꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯃꯨꯛꯅꯕ ꯁꯥꯎꯅꯕ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯇꯧꯗꯅꯕ ꯍꯣꯠꯅꯕꯤꯌꯣ ꯏꯁꯥꯅ ꯏꯁꯥꯁꯦ ꯌꯥꯔꯤꯈꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯂꯥꯁꯂꯤ ꯐ꯭ꯔꯦꯟꯗꯂꯤꯅꯦꯁ ꯍꯥꯏꯔꯤꯕꯁꯦ ꯑꯍꯨꯝꯁꯨꯕ ꯀꯥꯔꯗ ꯈꯟꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯗꯥꯎ ꯌꯥꯕ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯏꯁꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯀꯥꯝ ꯑꯣꯏꯕ ꯏꯁꯥꯒꯤꯗꯃꯛꯇ ꯑꯐꯕ ꯈꯟꯕꯤꯕ ꯏꯁꯥꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯉꯥꯏꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯗꯥꯎ ꯑꯗꯨꯝ ꯌꯥꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯑꯗꯨꯅ ꯏꯁꯥꯅ ꯑꯐꯕ ꯊꯕꯛ ꯄ꯭ꯂꯥꯟ ꯇꯧꯕ ꯌꯥꯏ ꯑꯗꯒꯤ ꯑꯐꯕ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯍꯧꯕ ꯌꯥꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯀꯥꯝ ꯑꯣꯏꯅ ꯆꯠꯅꯅꯕ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯦꯟꯅ ꯑꯐꯕ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯍꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯥꯖꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯂꯣꯏꯅꯕꯤꯌꯣ ꯇ꯭ꯔꯁ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯏꯁꯥꯁꯨ ꯑꯗꯨꯝ ꯀꯥꯟꯅꯕ ꯑꯐꯕ ꯈꯔ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁꯁꯨ ꯂꯩꯌꯦꯕꯀꯣ ꯁꯣ ꯉꯁꯤꯒꯤ ꯑꯣꯏꯕ ꯀꯥꯔꯗ ꯃꯦꯁꯦꯖ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯀꯥꯔꯗ ꯑꯍꯨꯝꯃꯛꯀꯤ ꯃꯦꯁꯦꯖ ꯄꯤꯖꯔꯦ ꯁꯤꯗꯒꯤ ꯃꯌꯥꯝꯅ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅꯕ ꯃꯌꯥꯝ ꯃꯦꯅꯤꯐꯦꯁ ꯇꯧꯃꯤꯟꯅꯁꯦꯀꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ